ꯑꯌꯦꯡꯕ ꯈꯔꯅ ꯌꯦꯡꯉꯒ ꯐꯃꯨꯡꯗ ꯂꯣꯡꯉꯒ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯌꯦꯡꯕ ꯃꯤꯗꯨꯗ ꯀꯣꯃꯦꯟꯁ ꯇꯧꯔꯤꯅꯦ ꯇꯧꯗꯣ ꯑꯗꯨꯃꯛꯅ ꯃꯁꯛꯇꯣ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯀꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯃꯛꯅ ꯃꯥꯏ ꯃꯁꯛꯁꯤꯡꯗꯣ ꯐꯖꯅ ꯃꯥꯏꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨꯗ ꯃꯁꯛꯀ ꯍꯥꯞꯄ꯭ꯔꯁꯨ ꯍꯥꯞꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯁꯛꯇꯣ ꯌꯥꯝ ꯐꯖꯕ ꯑꯗꯨꯅꯅꯦ ꯄ꯭ꯔꯣꯐꯥꯏꯜꯗꯕꯨ ꯃꯁꯛꯇꯣ ꯍꯥꯞꯇ꯭ꯔꯤꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯇꯧꯒꯦꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯉꯁꯤ ꯄꯥꯟ ꯏꯔꯣꯟꯕꯅꯦ ꯄꯥꯟꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯥꯟꯒ ꯁꯣꯏꯕꯨꯝꯒ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯣꯏꯕꯨꯝꯗꯣ ꯐꯪꯗꯗꯅ ꯀꯨꯏꯅ ꯆꯥꯔꯨꯗ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯗꯨꯒ ꯊꯕꯤ ꯈꯔ ꯌꯥꯎꯔꯦ ꯑꯗꯣ ꯀꯣꯕꯤ ꯁꯨꯝ ꯀꯣꯠꯄꯁꯦ ꯃꯌꯥꯝꯅ ꯁꯜꯂꯛꯑꯦꯅ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯀꯣꯕꯤ ꯀꯣꯠꯆꯔꯦ ꯉꯁꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯇꯪꯈꯥꯏ ꯑꯅꯤꯈꯛ ꯌꯥꯎꯖꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯥꯐꯔꯁꯦ ꯀꯩꯅꯣꯅꯦꯕ ꯃꯌꯥꯝ ꯆꯥꯕꯤꯔꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯑꯂꯨꯒ ꯑꯅꯤꯗꯨ ꯃꯤꯛꯁ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯁꯤꯒꯤ ꯄꯥꯐꯔꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯥꯡ ꯂꯩꯗꯣꯛꯁꯨꯕꯨꯗꯤ ꯆꯥꯅꯕꯅ ꯃꯥꯡꯗ ꯊꯝꯃ ꯂꯩꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯤꯀꯣ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯪꯇꯛ ꯇꯧꯕꯅ ꯍꯥꯎꯔꯕꯅꯦ ꯃꯌꯥꯝ ꯈꯒ ꯁꯥꯒꯠꯂꯛꯑꯕꯅꯤꯅꯀꯣ ꯌꯥꯝꯅ ꯇꯔꯥ ꯏꯪꯕꯗꯨꯁꯨ ꯊꯛꯎꯅꯨꯀꯣ ꯈꯅꯥꯎ ꯅꯥꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯦ ꯀꯥꯟꯅꯗꯦ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯐꯗꯤꯒꯣꯝꯒꯁꯦ ꯑꯩꯅ ꯃꯊꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯕꯅꯦ ꯍꯥꯎꯋꯦ ꯃꯌꯥꯝꯗꯨ ꯂꯧꯈꯠꯆꯔꯒꯦ ꯍꯥꯎꯋꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯕꯣꯔꯥꯅꯦ ꯍꯥꯎꯋꯦ ꯆꯈꯣ ꯑꯃꯅꯤ ꯅꯪ ꯅꯝꯒꯦ ꯑꯗꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯛꯀꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕꯁꯦ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯌꯥꯝ ꯌꯥꯎꯅꯔꯖꯥꯠꯅꯤ ꯆꯥꯛꯁꯦ ꯎꯗꯅꯕꯅꯦꯅ ꯄꯥꯐꯔꯅ ꯈꯜꯂꯤ ꯄꯨꯈꯝꯁꯦ ꯐꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯉꯁꯤꯗꯤ ꯃꯐꯝ ꯆꯥꯅ ꯇꯦꯕꯜꯗ ꯊꯝꯃꯦꯕ ꯑꯩ ꯆꯥꯛ ꯆꯥꯐꯝ ꯁꯤꯟꯇꯣꯛꯑꯕꯅꯦ ꯑꯩꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯆꯥꯒꯗꯕꯅꯤꯀꯣ
ꯐꯨꯟꯖꯜꯂꯦ ꯏꯁꯤꯡ ꯊꯛꯆꯟꯒꯦ ꯃꯌꯥꯝꯒꯤ ꯃꯆꯤꯟꯁꯦ ꯂꯣꯏꯅꯃꯛꯇ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯁꯤꯡꯁꯦ ꯃꯦꯟꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯔꯛ ꯇꯥꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯑꯣꯏꯕꯒ ꯊꯕꯛꯁꯨ ꯆꯤꯜꯂꯦꯅ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯦ ꯆꯥꯗꯅ ꯔꯤꯜꯁ ꯊꯥꯏꯅꯒꯤ ꯍꯥꯏꯕ ꯃꯇꯂꯕ ꯃꯃꯥꯡ ꯊꯥꯒꯤ ꯈꯔ ꯀꯩꯅꯣꯅ ꯃꯃꯥꯡꯗ ꯅꯝꯕ ꯔꯤꯜꯁ ꯈꯔ ꯍꯥꯞꯄꯨꯔꯦ ꯑꯗꯨꯒꯤ ꯏꯃꯩ ꯄꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯑꯩꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯣ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯌꯥꯎ ꯇꯥꯔꯁꯨ ꯁꯥꯎꯕꯤꯒꯅꯨ ꯑꯩ ꯍꯥꯏꯖꯩꯁꯦ ꯅꯆꯥꯅꯤꯅ ꯃꯧꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯁꯨ ꯁꯨꯝ ꯏꯊꯧ ꯑꯃꯅꯦ ꯑꯗꯨꯒꯤ ꯇꯧꯔꯤꯅꯦꯕ ꯑꯗꯩꯗ ꯑꯌꯦꯡꯕ ꯈꯔꯅ ꯌꯦꯡꯉꯒ ꯐꯃꯨꯡꯗ ꯂꯣꯡꯉꯒ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯌꯦꯡꯕ ꯃꯤꯗꯨꯗ ꯀꯣꯃꯦꯟꯁ ꯇꯧꯔꯤꯅꯦ ꯇꯧꯗꯣ ꯑꯗꯨꯃꯛꯅ ꯃꯁꯛꯇꯣ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯀꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯃꯛꯅ ꯃꯥꯏ ꯃꯁꯛꯁꯤꯡꯗꯣ ꯐꯖꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨꯗ ꯃꯁꯛꯀ ꯍꯥꯞꯄ꯭ꯔꯁꯨ ꯍꯥꯞꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯁꯛꯇꯣ ꯌꯥꯝ ꯐꯖꯕ ꯑꯗꯨꯅꯅꯦ ꯄ꯭ꯔꯣꯐꯥꯏꯜꯗꯕꯨ ꯃꯁꯛꯇꯣ ꯍꯥꯞꯇ꯭ꯔꯤꯗꯣ ꯑꯗꯨꯅ ꯀꯔꯤ ꯕꯤꯠꯇ ꯌꯦꯡꯅꯤꯡꯗ ꯌꯦꯡꯉꯅꯣ ꯌꯦꯡꯅꯤꯡꯗ ꯀꯔꯤꯝ ꯌꯦꯡꯉꯨ ꯔꯤꯜꯁ ꯇꯧꯕꯒꯤ ꯔꯤꯜꯁ ꯁꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯂꯩꯕ꯭ꯔꯕ ꯔꯤꯜꯁ ꯇꯧꯕꯒꯤ ꯄꯨꯟꯁꯤꯔꯣꯜꯅꯦ ꯁꯤꯗꯤ ꯇꯧꯅꯤꯡꯗꯕ ꯅꯪ ꯇꯧꯔꯨꯅꯣ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏ ꯇꯧꯒꯦ ꯑꯩꯈꯣꯏꯔꯣꯝꯒꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯂꯣꯏꯅꯃꯛꯇꯤ ꯇꯧꯕꯗꯤ ꯅꯠꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯔꯣꯝꯒꯤ ꯆꯠꯅꯕꯤꯁꯦ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯃꯁꯥꯗꯤ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯤꯅ ꯇꯧꯕꯗꯗꯤ ꯃꯤꯉꯣꯟꯗꯗꯤ ꯌꯥꯝ ꯌꯦꯡꯁꯤꯟꯕ ꯃꯁꯥꯅ ꯇꯧꯕꯗꯗꯤ ꯄꯛꯇꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯥꯅꯤꯅꯦ ꯂꯣꯡꯉꯒ ꯐꯃꯨꯡꯗ ꯃꯣꯕꯥꯏꯜꯗ ꯄꯥꯏꯔꯒ ꯀꯣꯃꯦꯟꯁ ꯇꯧꯕꯁꯦ ꯌꯥꯝ ꯍꯩꯕ ꯃꯊꯨꯟ ꯑꯃ ꯂꯦꯡꯉꯒ ꯗꯥꯟꯁ ꯇꯧꯔꯛꯑꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯀꯣꯃꯦꯟꯁ ꯇꯧꯔꯤꯃꯦꯅ ꯇꯥꯕ ꯌꯥꯗꯕ ꯀꯣꯃꯦꯟꯁꯀ ꯇꯧꯕꯗꯣ ꯔꯤꯜꯁ ꯅꯣꯝꯅꯔꯤꯕ ꯑꯗꯒꯤ ꯏꯁꯩ ꯇꯧꯅꯔꯤꯕ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕꯁꯦ ꯅꯣꯏ ꯅꯔꯟ ꯁꯣꯛꯄ꯭ꯔꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯋꯥꯏꯐꯥꯏ ꯑꯩꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯔꯤꯆꯥꯔꯖ ꯇꯧꯖꯔꯤꯕ ꯋꯥꯏꯐꯥꯏꯁꯦ ꯌꯨꯁ ꯇꯧꯔꯒ ꯇꯧꯖꯔꯤꯅꯤ ꯍꯅꯨꯔꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯁꯨꯝ ꯍꯥꯏꯁꯦꯀꯣ ꯍꯅꯨꯔꯀꯥꯟꯗ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯒꯗꯤ ꯔꯤꯜꯁ ꯁꯝꯕ ꯌꯥꯗꯦꯒ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯒꯦ ꯑꯗꯨ ꯂꯥꯏꯔꯤꯛꯇꯣ ꯑꯝꯇ ꯑꯩꯒꯤ ꯀꯣꯃꯦꯟꯁꯇ ꯑꯝꯇ ꯊꯥꯗꯕꯤꯔꯝꯃꯣ ꯂꯥꯏꯔꯤꯛꯇꯨ ꯊꯤꯔ ꯑꯩꯁꯨ ꯑꯝꯇ ꯄꯥꯖꯒꯦꯕ ꯈꯪꯗꯕꯗꯣ ꯈꯪꯅꯕ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯑꯩ ꯑꯄꯥꯝꯕ ꯇꯧꯖꯕꯅꯦ ꯇꯧꯅꯤꯡꯗꯕ ꯅꯣꯏ ꯇꯧꯔꯨꯅꯣ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ
ngang cha bada pan irom bago are pudru tau loi changa Được không dân thổ kìa. Soibum cái mày đây nghe cha đồ hai bên nào thôi. Ai cha đã đâm đi soibum đây đấy. Anh ạ. Bạn ấy luôn bao nhiêu quỷ đấy ba hai đặc xem. Pan iromba sa tuki mati kuire ba adu ge na asi de sa thara ge 상ge ba me nunga baga isa skun sa ma ai thaba cha no ho na school chappasu moji school dagi sak lawai bai sak to cha de da ngang ni school chala kan cha ni cha ro gyan ta de na room de illa pijani ado sa te de phong sa ba sak to sa jar khadi phaidana alu dang met la so tan thong dang taw la so ado alu ngan chala ga irom ba taw isa no pija pam chu pam me ba ama cha cha ki bana phai na kal le ba cha on ha ga to in bi bi do hang da mình video số 5 ninh yêu thằng bác làm chỉ liêu mà bây giờ thằng chú đây đi thằng bác sát tới đi nụ ba thằng đang sum gần nó tao gặp bớt vậy sao sao không làm tấm trên nụ pi khơi cái pesa ta lôi được sana tala de setting be set pa taning baca ba min taning baca ba macam kalau tu taning tu ini pada hai de na agi luang je buat saya ngam doman deh esmai hai hai ide terus tak tu apa nasi ibu rasa lu Susan sprouts tu jus jauh deh tingga kharaga chana khram ji aure sprouts khram ji aure kopi mana se loi chu ra nga si boras khao ra phải đó pan thong menit election bezu nungai ya pak treba sesnya adu di mayam chak su sabun lore ai gi peng su lore ngasi gi di matang su da kaina jaragi kaina rasi matang video da mu thena si bye